फीडबैक चैनल ना ताबीरिबिसिंगबु तरामना ऑक्सिन जबगा लोइनना ngasi January gi tang nipan ing kumja lising ani ga kunithoi thangje numit ki khomjin ba pau sandok jari Malaysia gi former Prime Minister Mahathir Mohamad Cheyol sida anirak shubu oina hospital da pukhatuna laikan nakhre Prime Minister asi kayarak hanna mangdasu heart attack oirurabani Malaysia da saknai rabo political figure ama oiramba amadi chahi kunmari chupna Prime Minister oiramlaba leader asi bypass surgery su tawkhiba laikre hairi Islam dharmana Muslim singbu marebak nungsiba tambi Pakistan gi ming hanna hanna palladuna lebak shigi Muslim singbu ki hanganu aikhoi da khulai piu Muslim pakhang masa singbu training pibiu Pakistan dokhol tawge China dagi man sarobar lawsilakke hanna hanna Muslim singbu khang bakan bagi changyang lawganu mukna ninglagadi thoklau Pakistan da chatsi Miyoi bobu hat ke haiba singda desh premi ni hai aduga shanti pamjaba Muslim singuna desh drohi ni hai leibaga sida Hindu singna Muslim singa China khibagi puari leiti nupija singbu ikai khumna dabagi Sri Ram na Ravan bu hatki tawyum sung numit khudingi Musalman nupi singbu ikai khumnu manghalli lamdam sida for sale iduna yontho inupija singbu matamduda Sri Ram bhakta sing kadai de leikhibagi Ram na hat ke Ravan Musalman ra Sri Krishna na bod tawkhiba kangsha kanano Kurukshetra gi lan sok kheba Kaurabpu Musalman la matam pumbada achumbana joy oi Musalman sing marai baki damak thawai kathopada singnaba leiti haireduna ngarang Muslim singna Uttar Pradesh ki Bareilly Islamia playground da Hindu dharma sangsad ki mayokta pangthokhiba Muslim lak tinkheba Muslim dharma sangsad ta lusingba singna wafam kayashi thamlakhre COVID-19 amasung Omicron na raija asida ka hena sokchilak padamiyang thamlaga ngarang Assam leimakna anauba SOP ama lauthorakhre School college amasung university singda virtual option da class chathanaba khangalakhre class 1 dagi 5 fawba Kamrup metro nattaba atopa jila singda physical class thingjille aduga class 6 dagi mathaki class sing raija gi Kamrup metro nataba atopa jila singi school singda alternate days da pangthokna basu SOP asina hairi mapung phana vaccine kapthoklaba medical amasung engineering tamliba graduate amasung post graduate level gi final year student singdi physical class tawba yagani dukan shopping mall showrooms amasung laloniti ke atai sangstan sing numidangi pung 8 phawba tamak hangba yagani Numidangi pung tara dagi ayuki pung taruk phawba rajya pumbada curfew leigani meeting miyam punba luhong khongdong dharma karmana chingba miyam tinbada swathingba thamlakhre adu moinamak layeng sangamadi atai essential service singdi mahausagi khongkap hongdana leigani SOP asi ngasi ayuk pung taruk dagi chatnaba haukhre ngarang Assam da COVID positive oikhiba masing lising amaga chamaga humphutaret sukhre COVID positivity gi rate chada 3.2 da hengat khre Kamrup metro da miyoi chamnga ga tara taret ki hakchang da COVID positive oiba thengnakhi ke amarom dana ngarang phawbada Assam da Omicron gi masing taret suna phangkhre Airport Authority of India na ngarang dagi nongthak lambi da paigedaba shingi anauba SOP ama puthorakhre nongthak lambi gi jatri khudingmakna vaccine dose ani lawbagi certificate yanghanba mathau tagani tangai phatana airport ta covid test tawbasu mathau tagadauri chahi taragi makhagi angang singsu covid test tawba darkar oigani hairi Secondary Education Board of Assam gi maikai dagi metric amsung high madrasa parikha gi routine lauthorakle parikha si March ki tang 15 dagi hauraga tha si gi tarik 38 da aroiba parikha thaduna loishingani hairi Amra Bangali Kawulup amana Manipur da yelahumi kanjana bachatna riba inner line permit ki mayokta Supreme Court ta wakalagliba shibu khoisau narba mahiroi luktarukna akan bakhongjan changsilakpaga loinana Amra Bangali gi General Secretary Bokul Chandra Roy gi effigy mai thakre khongjang asida police ka muknaba ama thoklakpadagi chhatra sing asigi mathakta lathi charge tawkhre MSU MSF
KSA amasung Shukki Mahairoi Lishing Mukna Imphal gi Kanglamang da Irang Haurakuna Amra Bangali down Manipur Miam gi Laibak Mitok na Lepa Yaroi Haiba Kholau na Chingba Lauki Thaudoga Sida Mahairoi Mangabu Police na Fajan Kre Haina Shu Pawa Shina Makhatari BJP gi spokesperson Manipur ki incharge Sambit Patra COVID positive oire Manipur ki election ga mari lainana Sambit Patra Imphal ki Classic Grande Hotel da lairakhibani masa nongai raktabadagi test tawrubada mahak positive oiba thengnabani Manipur BJP ki youth wing na Manipur Congress Party office ki mang da changshil pawakat khongjang amada Congress Party ki gate kaukhaiba ama hekna undemocratic oiba mong da protest tawi haiduna ngarang Imphal City Police da FIR ama pisinkre MPF Manipuri People's Front Guwahati gi Srimant Sankardev Kala Khetra Panjabari da numit nini chupna Assam gi Manipuri CSO Singya Punba Mifam ama January gi tangmanga amasung tarukta senkhi hairiba mifam adugi aroiba numitta Assam gi Honorable Minister WPT and BC and Education Dr. Ranus Peguna Athoiba Mithunglen Oiki Chairman Yengkhom Upendra President MPF na Oiki Guest of Honor Colonel Retier BK Singh Guwahati amasung Srimati Huirem Romabala Devi Chairperson Jila Parishad Hojaina Oiki haina paugi likhun amana khanghalakli Numinini chupna pangthokiba mifam aduda Assam gi CSOs kaya marumna saruk yaki panbayai Manipuri Muslim pangan ichinau singi CSOs kharasu saruk yaki haina khanghalakli Dr. Ranus Peguda maruiba memorandum ani khusinaki ahanba memorandum ama MPF na makhoigi oiba point ani khak panduna pishankhi ahanba point Assam gi Manipuri Singi oina Guwahati da cultural complex ama sabinaba anisuba Manipuri Development Council da Manipuri Muslim pangal gi membership masing hengat hanbiu haina supalle aduga apunba CSO Singi oiba memorandum amaga supisinki anif suba memorandum da maruaina thamkiba point sing adu ahanbada Manipuri Autonomous Council Assam PBU ani suba Associate Official Language Barak Valley da chanahan biu ahum suba ST Plan da Manipuri Community bu chanbiu haibana chingba maruaiba demand sing asi thamki Dr. Ranus Peguna su fajara wafam kaya thambirammi haina MPF ki maikai dagi phongdorakhi mathang setna nat ki oiba isai jagoina chingba khudol tauraba tungda thauram adu chingna lemna loisin khi haina pau asina makhatari but there is only one member representing the Manipuri Muslim community to the MDC. Such a disproportionate representation of the Manipuri Muslim community has created social disharmony. So we earnestly urge upon your good office to increase the number of membership of the MDC by representing more members from the Manipuri Muslim community. This will enable us to reflect the real picture of the authentic Manipuris of the world. In view of the above 1 and 2 points, we request Your Honor to kindly consider our humble prayer and take early necessary steps so that our dream of living together in this state in harmony with different arts and cultures of varied castes and creeds may come true. Thanking you in anticipation with warm regards, yours faithfully, Yengkhom Upendra, President, Manipuri People's Front, Laisungam Inga Ngamba, Secretary General, Manipuri People's Front. So these are the 2 points, and we do hope good response and good and positive response from Your Honor. Thank you. Thank you, sir.
सानबुंगी पाव लौबिरसी नोवाक जोकोविच ऑस्ट्रेलिया की वीजा कक्थटपगी अचौबा वाथोक ओइरे पृथ्वी की नंबर 1 नुपा की टेनिस सानरोई असिगी वैक्सीन कापथोकपगी चपचाबा प्रमाण पीबा ngamdabana maram ओइरगा थोकपा थौदोकनी ऑस्ट्रेलिया की बॉर्डर फोर्स ना हाइरी सगोलसेन नुमित्ता ऑस्ट्रेलियन ओपन चैंपियन मांगी चाहिदा ताखरबा सानरोई असिना मेलबोर्न नुमिदांग चंगलकपदा मतिक चाबा प्रमाण पीबा ngamdabadagi हाइरिबा थौदोक असि थोकपनी टेनिस ऑस्ट्रेलिया की सीईओ केराग टेलीना कोविड-19 वैक्सीनेशन काप दरकार ओइगनी टूर्नामेंट सानबगी दमक हाइना मांगदना हाइदोखरबनी हाइना पल्ली आईसीसी नुपी वर्ल्ड कप 2019 मार्च की तांग मरीदगी एप्रिल की तांग अहुम फावबदा सानगदौरी न्यूजीलैंड सानगदबा आईसीसी नुपी की वर्ल्ड कप असिदा इंडिया की मिताली राज न कैप्टन अदुगा हरमनप्रीत कौर न वाइस कैप्टन ओइगनी हाइना बीसीसीआई न लाउथोरकपा चेरोल अमना हाइरे फीडबैक चैनल न पाव पाथोकचबा मतंग सिदा लोइसिनजरे थागचरी।